Meitei community gi miyosing buffer zone sing phautuna Churachandpur district changhandaba haina warep lawkhre. Indigenous Tribal Leaders Forum ITLF ki ngasi phamkriba mifamna lawkhiba resolution gi ahum suba perada Kuki jo singi tangtaba political solution ama poroktriba phawba buffer zone sing phauna sataba amasung Meitei community gi miyosing na buffer zone sing phautuna Churachandpur district ta changhandaba haina warep sing lawkhre haina ITLF ki chairman Letpu Hawkib amasung Forum asigi secretary Dr. Thang Saulen Sinate anina khuyek sing piduna thadrok serol amana khangalakle serol sna makha taraduna hai forum asigi March 3 da lawkiba resolution amaki matungina sahi asigi May 3 da Churachandpur district headquarter da leiba war of remembrance da separation day gi thorom pangthoktuna Kuki jo miyam gi damak thawaina pontha pi khrabasing gi mafam da ikai khumnaba otpa amasung laisu katpagi thorom sing pangthokani haide thorom asida miyam amasung Kuki jo community sing well wishers sing na saruk yabinabasu pauzil pirakle internet ke athingba makha tana namit nini sangtokre haide Tronglaubi ki thaudok ta pikliba anga ani hat kiba amadi CRPF na nongmena kapadagi mioi ahum si kiba amadi asopan ke ayaw kiba dukumari lenana miyam gi asobo ihau lakpadagi Manipur legang na ihau adu laksinaba internet ki athingba tham kiba adu ngasino tilpung ani dagi numit nini amasu makata na sangdokre hiramasagi matang da Manipur legang ki commissioner cum secretary home and Asokumar na ngasi order ama official oina thokre hadiba order si indaba singi mathakta log oiba action sing lokhot kani haina su order aduna palle internet ki athingba thamleba mafam sing adudi Imphal East Imphal West Thobal Kaksing amasung Bisnupur district ni hari isa ani gi mihata lebak piamna lawrakpa phirepna aroiba oigani hana binita na phongdorakre Imalebak ki damakta thawaina potha pi khraba pikliba masa ani gi mihat ki matangda miyamna lawrakpa phirepna aroiba oigani hana tronglaubi gi thaudokta laikhidraba pikliba angang ani gi mama oinam binita na phongdorakle tha asigi tareta thokiba laibak thiba thaudok aduda sokpadagi rights medicity da layengduna lairibi binita ga paumisinga unabada mahakna tamthiraba mihat aduda senaba miyoisingi mathakta matik saba serak pidriba phawba thauna haloi haike defense ta laiba mapuroibana laiba ngak pasat khringai da mahaki masa singak pinaba kanasu leramdre haina thamoisongna tengthake mahana makha taraduna security force na ngak pi senbidi khana yumda masa singal loinana tumlingai da tamthiraba thawdo asi thokibane security na ngak leba mafam da phaw misam siraba sina di forcing asi leibagi wahan thok leite makhoi leramdrabadi mama oibi singna masa singbu ahing tumdaba makai sangduna ngaklamgane Kuki khulai paiba singna misam yam da landa duna mihathi na halaba phaw da legak na tumina leisen ba pende karamba matam da lamda masida tangdu leita na leiba ngamdawri bano haina halakhe loina na mihara sig matang da ngasi phaw ba mihat pasingi mathak ta matik sa ba serak pi da basimak laibak thibani hana penda ba wafam thamlakle panbe ai tronglaubi ki thaudok adu da binita gi yet thangba khotta splinter mari amadi pelvic bone de splinter ama punna mafam manga da bom mache sing panduna sokibani hare warning tawkhre Imphal West District ki Kanglatongbi da Liangmai Naga amasung Meitei singna khundaba mafam singda Kuki khulai paiba singna maning tamna chatok kasin tawduna hingsa gi thabak chathaba lepnaba Namdailong Village Authority amasung Mantriban Development Committee na aroiba oina warning tawkhre Namdailong Village Authority ki chairman Jinwangbao Abonmai amasung Mantriban Development Committee ki secretary NG Jiban Meitei na punna khuyek piduna thadorokiba serol amada Kanglatongbi gi mafam singda san Kanglatongbi gi mafam singda santi thamna bohona bada thajaduna phurup ani asina honaduna lakle hingsa thadoktuna punna hingmina ba haiba wakhalonda chapchana leble adumoinamak khongthang asi asonbani haina lawroidabane tha asigi haukiba tang mapan gi numidang pung taramathoi makhairom tarakpa matamda Kuki khulai faiba singna nongmai kapkhiba aduna asigoma hingsa gi thaba aroibo oigadabani michamna khundaba mafam singdagi hingsa gi thaba glapna lehannaba hanjan apil tawrabasu aduma Kuki khulai paiba singna hingsa chathaduna micham miyamda akia khangpiba leptre kapthorakhiba nongmai maruna yum anida panduna phibam kaihan khiba leikhre asigoma hingsa gi thabak singda asopan amadi bisimina yawraklabadi madugi teksa punama hingsa chathariba khulai paiba singna pugadabani Naga amasung Meitei na santi amasung miyoibagi kai khumnaba aduna lumna lawi adubu hanjana aki akhang pibagi thawongdi yaba ngamloi Kuki khulai paiba singi game suit
Naga ki miyamna khundaba mafamdagi panglap laptana meter yankhairom lapna leire Kuki khulai paiba singna santi pamjaba miyamda kai horoidabani haike Tronglao bi mi hata chenaba sing sedak piu haina Thobal SP office da thomjin khre commando person ani sok lehari Tronglao bi mi hat janing de mi hara sida senari ba sing matik saba jairak piu haina ngarano midang mai kai kya dagi lakpa miyamna Thobal SP office da thomjin na ba hona ba da police ka sauna mukna khre miyam adu tan khaina ba police na tear gas shell kya kap khre miyam na su police tamna nung thajinduna athenga phawa protest atha khre Nakalani ki muknaba to the commando person ani sok le hari thodosi ki matang na press ta phangwa paw ki matung in de ngarang no midang pung tarama thorom ta bada tronglao bi mi hata chenaba sing serak piu thodo du NIA da sinaduna thigat hangadaba oirabadi Manipur police leibiranu haina maike kya dagi lakhiba miyamna Rally amagaloina slogan kya lauraga lakhe rally aduna Thobal police headquarter mapa haurakpada police na thingna bhona ke adubu police ki athingba du miyamna namkhairaga Thobal mel ground tamna lakhe mel ground da amuk miyam pullaba matung Thobal SP office tamna laktuna thomjinna bhona ke maduda police ka chauna mukna ba thoke police ki maike de tear gas cell kya kap tu miyam adubu tan khaina bhona ke baduda protester singki maike de su nung na thomjalakpada ge police commando person ani aso panang ke soklaba singadadi yaripok lairong thel dagi sagol sem nanaw sahi nipu apok rajen amasung Thobal atopang khunau dagi thongam premjit sahi nipu nithoi apok pa subol kawi nakalani gi mugna badu numidang athengo phawo sathake loinana police ki maike dagi tear gas cell ka pa yauna yamna kanna honabadagi nongyai matung pung anirom taba matamda irang adu mapung phana laksin khe amarom da police na irang adu laksin ab honabada tear gas cell ka khibaduna protester singi marakta aswa panang lamba yai haina thajanare adubu chapchana madugi paudi phangbagam dre hare curfew komthokle serasiki tampaki district manga da thamlakpa curfew hayeng ge oina ayuk pung manga dagi nungtil pung manga phawa komthokle hana mari lenaba district magistrate singna haire Lengak na sapsapa action lokhatriba phawba miyam ka khongjang changsin ki kane hana ko komina phongdora khrei tronglao bi ki thodok ta chahi noriba anga ani laikhidaba masung matong tarakpada miyam gi ihauda CRPF na nomai ka pada misam ahum si ki bagi matangda lengak na sapsapa action lokhatriba phawba miyam ga loinana akanba khongjang changsin ki kane hana ko komi ki IPR subcommittee convener P Shamsana thadrokpa serol amana phongdora klei Zerol sinahai April taruk amasung taret kilona ba ahing da tronglao bi awang lekai da Kuki narco terrorist sing sapu kalaba rocket propane grenade RPG kap sinduna anga ani hat ke bathong si malem da amuk ta thokidre ba khwai de ki tamthi ba thawong ni thawdo adu ka mari lena da koi sauna ra ba miyam na manak nak pada leiri ba CRPF ki kem ta pe da ba ki khongjang sangsin ba da CRPF ki personal sing na khulai paje da ba mi sam miyam da nomai kap sinduna mioi ahum hat ke amasung kaya amana so panang han ke asegumba tamthi ra ba mi har sig matang da President Draupadi Murmu Prime Minister Narendra Modi Union Home Minister Amit Shah na singbana wahai amata phongdok na tumina leisen ba hai Manipur gi miyambu India gi citizen ama oina uba ngamde haiba mayek senglei maramaduna misi sing matang da lenga na sapsaba action lokhatriba phawba khongjang sangsin khigane haide pungni phuni pan gi manung da military crackdown tawgani hakiba wafam thabak da ontu haina phongdora khrei Bisnupur district ki tronglao bi gi awang lekai da bom pokai anduna chahi nauriba machin mokwa hat kiba masung miyam gi mob Laksinaba CRPF na nomai kapada naha ahum sikibagi thaudoki matung da miyamna achumba wail phanghanaba wakat khongjat chatnari mapham kayadana wakat mi phamnari pungni punipan gi manung da Kuki khulai paiba singi mathakta military crackdown tawgani haina Chief Minister Y Khemchana hakiba wafam thabak da onthu haina Moirang Kampu Union Club ki Vice President Moirang Them Surkumarna phongtokrei Wafam singasi Tenset Road ki nakal yet oida leiriba club ama dimera pai bising yauna tronglao bi thodok ta anga ani leikhidaba yauna leikhidaba mioi manga gi maphamda maira ka tunai kai khumna bo utpagi thauram ama khewa bazar da pangthokpagi thauram da mahana phongdok khibane tronglao bi mihat ki mayok tanga sisu mafam ke ada pak sana khongjang changsen khrei police na ko convener sanjoi thadorpadagi Imphal ukhul lambi gi ban handok khre hare Tronglao bi mihat ki mayok tanga sisu mafam kya da pak sana khongjang changsen khrei amaromda ngarang numidang tronglao bi thodok ka mari lenana lamlai SG MLA KS ibomsa gi yumda thomjinduna wari sanabada apen pen da yaunarapadagi thokiba muknabagi thodok ka mari lenana police na lamlai kendra apunba club amasung mera pai bi convener sanjoi phajin khibadagi
ngaseyo anganbadagi hauna Imphal ukhru lambida bangi khongjang sathakrai adubu nungthel athengbada police na sanjoi thadorakhibadagi lambi thingbagi khongjang adu handokre hari pausina makhatana haribana ngarang numidang tronglawbi mihat ki mayok satkiba rally ama nongada kameng lampakta lamthungpam oidana loisinke loinana rally adu loiraba matung numidang pung 12 rom tabada khoi saunaraba miyamna nongada makhalaikai da leba lamlai AC gi MLA KS ibomsa gi yumda sangdona wari sanake maduda apen pen da kya yamnarakpadagi khongjang loisinga chauna muknaba thoke maduna maram oiraga mafam adu duty taramba security person singna Dia gas samasung mokbom sing kaptuna miyam adubu tan kharaba matung ngasi nongalamdai ayu anganbada lamlai kendra apunba club amasung maira paibigi ko convener mayang lambam sanjoi lemakong mapal mamanglekai da leba masagi mayumdagi pharaga pukhibani hari thaudo adugi mayok tanga se upung tare makharom tabda Imphal ukhru lambi gi nongada amasung lemakong mapal da miyamna lambi thingduna khongjang sangsin ki adubu nungthil athengbada police na phajin khraba ko convener sanjoi thadorokpadi gi miyamna lambi thingbagi khongjang adu handokhibani hari census matam khara yaithokhtuna thamlaga NRC na thainaba honaba yaroi hana MSU na phongdokhre MSU na thabuma amasung na chatharapa niputaruk suba realization man kamari lenana ngasi kha Manipur college kaksing the state level essay competition ama pangthokre influx of foreigner in Manipur its impact and the way out haba topic ta pangthokiba competition adu da punna mahiro sangarom saruk yakhe hana MSU ge information and publicity secretary Seto Regnier komna thadrok pa serolaman hairi seros na makhata na hairi bana Manipur da NRC sana halo mitop khandu uhaina laurok padagi lenga na census asi matam khara yaitholaga thamduna na thainaba honaribasi yaba ngamloi lenga na sahi manga oirabasu tara oirabasu census yaithoktuna thamlabasu athubada NRC sana handraba amadi mitop khandoktuna maramda halanbagi thabak paikhatraga di miyamgi achauba ihau lakane habasi khangpham thui lenga na ngahaki yana bathong satharibasi tawdabana chungane miyamgi thamoida pendaba kya leiribasi mapan tholaktuna irang tholaknaba silloidabane miyamna sulenga ki thong singa duda chapchana thabak pangthoknaba khoi puna makeup thongminase haike WCKCSOS ukhurna NS202 da pre-movement lehankane haba wafam handokre hari ukhur district ki Wuhong area da matam sana tangko CSO singna national highway sing da blockade satharibasina maram oiraga Kuki CSO working committee WCKCSOS ukurna highway sida pre-movement lehalagani hana pikiba thajabasing adu khudaktagi handokle hana committee sida thadrokpa cherolamana phongdorakle highway sida tangkol nupi singna selective economy restriction thamduna Kuki taba khul singda pugadaba chinjaki potho amasung atai essential items sing thingduna thamlibasina maram oiraga Kuki khunja singda yamna sauna khudong sadaba sing mayang hali hairi committee sina hairiba highway sida pre-movement lehangani haina yamna thamoi sengna justice amasung humanitarian principles singa loinana laukthokibane tangkhul nupi singna highway sida thamlibasigi April 3 ta handokdaba ultimatum pikibane adu hojuk phawba kanimata thausadana leire maramasna Kuki CSO singi volunteer singna ngasidagi hauduna national highway 202 da tholakpa afafata ki daita sing puro hari committee sina ukhul district nauna balance thokna district asigi thawai khulda civilian ani hat kiba mongkot chepuda khunja ahum asopa nangan kiba amasu BSF jawan ama sian kibagi thaudok sing marik chumna harukpham phongdok nabaki damak nekthina investigation sathanaba mari lenaba government gi authority sing dasu appeal torakle mara leiba sing logi matungina cherak pi gane hana CM na phongdokre CM Secretary Tangasi Assembly Constituency Mari ki mera pai bi lusing basanga Minister Yumnam Khemsan ga unaduna Tronglawbi ki thaudoki achumba wild phanghanna ba memorandum ama khusina khre unaki baduda Minister na hai miyam na harak liba wafam sing lenga asuna lumna lawe Tronglawbi thaudoki victim sing da achumba wild phanghan ba haibasi lenga ki firemni kanaguma miyo sing thaudo adu da seraram laba amadi mara lai haiba khanglabadi logi matungin epifam thokpa serak pi gane lo na masagi oiba tawpham thokpa sing tawrakane Housing Investigating Agency amana thigatpagi thabak sathare makhoi ge finding da soidanamak mara leiba sing puthorakane state legan sabsaba Philip amakaloinana achumba well pigane lebasigi longa pakaloinana miyamna pungning phathabiyo tangtu leitaba phibam hanjina bahona minase hana su minister na phongdokhe MLA singi yumda khongjang sangsinba matam oire hana as silana phongdorakre
lamdam asida hojik oireba phibam asida MLA gi mayumda miyamna thomjinduna khongchang changsinba matam oire haina Meitei Lipun gi Thauburel Silana phongdokhre ngase uripo apunba loba madi uripo apunba nupi lob ani na khusamna duna sathakiba miyam gi khongsat kamari leirana wafam ase phongdokhibane miyam gi khongsat adu lamboi khona khong lampak ta gi hauduna overbridge makong phawba satke overbridge makong Europe matamda pamda thodok thoktana ba miyam Manipur police ki maikai degi akan mong ngak sen ba ki thabak sathake hiramasiga mari lenana silana makhatar duna lamdam asiki mipung khodimak amatoina punsen duna lebasi iromdom ngak sabaki matam oire trunglaw bi ki thodok ta chena ba miyoshe akan besera pi ga dabane haike nakalamaramda rally adu sarugya ke ba udipok apunba lukki vice president KS Tarun Kumana trunglaw bi de kukilal hoba singna sathara ke ba attack atu da chena ba kukilal hoba khodimak ahak besera pi ga dabane Manipur legana KS National Investigation Agency NIA da sinakrabane NIA na athu matamda attack asigi langla langjin puthokuna miyam amangda khanghan gadabane NIA na case asigi charge athu matamda thangatuna case asida senaba mipung kudimak serak pi gadabane CRPF na misamda nongmai katuna miyoi ahum hat ke badugo mari lenana athu matamda inquiry tawduna inquiry report miyam amangda puthokadabane misam hatpada senaba CRPF sing thabak tagi terminate tawgadabane haike ngasigi rally adu da baraleba Kuki military nama de CRPF serak pi gadabane tronglao bi ki mihat yaning te hana lauke legendary playback singer Asha Bhosle lekhidre hari masaki sahi maudraga ni thoi suraba legendary playback singer Asha Bhosle ngase Mumbai gi Bridge Candy Hospital da lekhidre sagna araba saichak phasi ngase hospital asida lekhidre haba wafam hospital asigi Dr. Pratit Samdani na confirm tauke Dr. Samdani ki matungina Asha Bhosle multi organ failure na maram oiraga ngasi hospital asida aroiba yahaib tan kibane panba yabadi bahana hospital asida laikan aduna leiringai manungda Prime Minister Narendra Modi na mahake hakchang gi phibam gi matang da nungnang ba wafam phongdok pa laikibane Asha Bhosle gi machanupa Anand Bhosle na phongdok gi matungina sangnai rabi saisak pesi gi mafamda aroiba kai khumna ningba singna hayeng ayuk pung 13 tabada mahaki mayumda lakpa yakani haina khanghan baga loinana laikhidrabi gi aroiba mathau mangam hayeng numidang wairam gi pung 3 tabada Sibajio Parkta pangthokari haire Tronglao bi mihan lamdam asigi angang singi pungding wakhalda achoba saitheng pire Manipur tampak wakat khongsat pe dabgi kholauna nille haire Bisnupur district ki Moirang sub division ki manung sanba Tronglao bi da chaliba tha sigi tarit ki ayo angan ba pung ama makharom tabada bom pokha handu tumduna leiba anga ni sian kiba thodokna Manipur ki angang singi pungning wakhalda achoba saitheng pire mamangi khongjang singamana da mongda pikliba angang kya khongjang singda sarugya duna kholaw kya lawba haurakle angang singda laita draba khunai sigi saitheng phangba haurakle ngasi uripo apunba lumna senduna lamboi khongnang khongdagi hauduna khwairamban kaichal tamna lakwa miyam gi khongsatta pikliba angang singna makhutta play card kya paiduna sarugya ba haurakle japana ba khongjang sing Manipur tampak ki mafam kya dasu masing yamlaba miyamna sarugya duna sangsinari mi hatpagi thodo adu ki chapchaba langla langjil ama phawba puthokpa ngamdaba sina miyamda hena khoishauna ba pokhale mihar adu gi matung numit mangani suro phawbada lenga ki maikedi ki chapchaba pakom amata piba ngamdre thodo adu National Investigation Agency da sinaduna thigat pahore habsina tada pakhum amata pidre irang laksina bani haduna Manipur legangna internet mobile service suspend tawbatana tara kangnaba matam singda curfew thamjindana miyam sathok kasinda apanba kya piriba sinasu hena khoichauna hanba pohalle madura maram oiraga Manipur tampak sinba thungna ihau horokpana tangdu leita daba phibam ama mayongna halle loinana pendabagi kholauna nille haire